Hi everyone. Net khá nuaitaba male. Hi Chanu, hi Susul, hi Keroda. Pung nipan khara hele huzik. Pung nipan da laken torambane do huzik video ma sem leuraba dugi. Hi Rosni. Hi Nargis. Mayam ngasidi hangbiningba hangbiro ai khumake. Ado nahangai che kaida leino ado da adum manataba ko khara special oi ba hangbiro. Hi Thoibi. Saksadriye Alice. Hi Sonalika. Hi Anjali. Tokchom Arvinda. Hi Rosina. Nuairiye. Susil. Dinner Tadri. Somiton. Chenang ngai bada warabane. Aido video manamuraba hay ayuk hapnaba ko adugi pung nipan talar me doidi thuna harai ne. Chanu akambam online class tawdro online class tawramme adu hujik amuk tawgidre. Tamkhra amuk tawgidre. Linthoi hi. Lucky baby ngasidi tan chana thengnare do yes ngasidi tan chare. Samrin Babariam hi. Jigu Okram. Jegi Crush. I crush like that. I kind of layer me book amna. Hojikti ahal loira bayra khangde amta like. Card Parker Hizam Chahai. Nandi Chaksadriye Minashi Salam hi. Nargis जैसे single ओबरा ओदबरा खंगनिंगे आइजे हुजिक currently single ने अंजलि चक्साद्रिये एलिस नसीना आहन बने ममांगे दि लाइव की थेंगना होद्र मचे रेणुका हाय लिंथोय पोंगसुम्बम जैसे हम तिनलिंगे तिनरिजिदी उसारानी अया लोरमदौरे चे यम नुंगाइती लोरमदौरे हाइसे लाइव लो लाइव थाव होदंगाइदा बिचा मोरांगथेम फजबी आई इकाइसे आई केम फजदे सोनालिका थोकचोम अरविंद सिंह चेसे खंगे कमायना खंगिनो चे हाय से बॉय रेबिका हाय नाउबी एस एच सुम फजथोले चेसे असम हरावे दुदी हेंग थेंगना का चाबम लेविगे कविता हाय समरजित निंगथौजा हाय वायम चांदनी ऋषि कोको लाइव होबा 4 minutes फादंगारी मैत्र मीनाक्षी हाय जिंग सिंगल ने ये सिंगल ने नुंगाई ब्रो लेबा सिंगल ना नुंगाई लेरमेंगो सेंगना हायदि मथा साबा खोटबा बखल नुंगाइतबा अतुदा लेट्रेबा सिंगल ओरमिना रोबिना चिचे होय दाइदा वेदर की फिबम कमाय तौबीरिगे खुस्सा मने रोबिना हुजिक अहिंग जु तुम्बा यादे दो नुंगालमदाइदा गुम्बा तुम्बा नतनको खुस्सा मने सना थोइबी चिचे कदोरमिनो आइसे वीडियो मा सेममे दुगा हुजिक लाइव थाबगी पुंग तारे न हुजिक लाइव थारे जि अरुणा नौरेम सक्साद्रिये लिंथोय चे कईगी सिंगल ओइबिरिसिबो मसे लाइवकनने लाइवकना मतांगना याददना सिंगल जे ओइ लेरे सरजुबला चेसे हम नुंसिये थैंक यू संद्रजित युमनाम हाय अखाम नेल्सन नंग सक फजरी से कई चागे अदुदि नोय कनोनिदा नोय सम पोंगा हैबनिदा अदुदि केमता सक फजबनते नाखोको तगी पूर्णिमा सोरोखाइबम चेनुसिबी दिव्या मंगसताबम दगी ऋषिको को चही क्या सुरगे चही से अमु हंगे चही से द खुम्बदा वारे चही
ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩ ꯆꯍꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯖꯌꯥ ꯋꯥꯏ ꯆꯥꯟꯗꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯔꯣꯁꯤꯅꯥ ꯔꯤꯃꯥ 57 ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯤꯌꯦ ꯄꯥꯔꯛꯏꯁꯤꯗꯤ ꯔꯦꯕꯤꯀꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯄ꯭ꯔꯤꯌꯥ ꯕꯤꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯌꯔꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯒꯦ ꯑꯩ ꯁꯝꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯃꯦꯕꯀꯣ ꯊꯥꯏꯅꯗꯤ ꯊꯥꯎ ꯑꯦꯕ꯭री ꯑꯣꯜꯇꯔꯅꯦꯠ ꯗꯦ ꯊꯥꯎꯒ ꯇꯩꯕꯤꯗꯅ ꯌꯥꯝ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯝꯁꯦ ꯍꯥꯞꯄꯐꯥꯎ ꯇꯜꯂꯦ ꯑꯩ ꯁꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯗꯞ ꯁꯦꯝꯄꯨꯗꯣ ꯗꯞ ꯁꯦꯝꯄꯨꯒ ꯀꯟꯗꯤꯁꯅꯔꯒ ꯄꯨꯟꯕ ꯂꯨꯄꯥ 5 ꯄꯤꯕ ꯄꯦꯀꯦꯠ ꯑꯗꯨ ꯑꯗꯒꯤ ꯁꯦꯝꯄꯨꯗ ꯂꯩꯕꯁꯨ ꯉꯝꯗ꯭ꯔꯦ ꯄꯦꯀꯦꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅ ꯂꯩ ꯍꯧꯖꯤꯛ Andy come hello you look so cute and I love all your videos thank you so much Andy Samorji ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ Sonalika ꯆꯦ ꯁꯣꯃꯥ ꯃꯥꯟꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯉꯝꯂꯣꯏ ꯁꯣꯃꯥ ꯃꯥꯟꯕꯩ ꯋꯥꯔꯤꯁꯦ ꯌꯥꯅꯔꯁꯦ ꯃꯌꯥꯝ ꯑꯩ ꯑꯁꯦꯡꯕꯩ ꯑꯩꯗꯤ ꯁꯨꯝ ꯇꯥꯕ ꯁꯨꯝ ꯇꯜꯂꯛꯑꯦꯕ MD Sabir ꯆꯞꯄꯦ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕꯔꯥ ꯈꯪꯗꯦ ꯆꯟꯗ꯭ꯔꯖꯤꯠ ꯍꯥꯏ ꯊꯣꯛꯆꯣꯝ ꯑꯔꯕꯤꯟꯗ ꯕꯨꯡꯉꯣ ꯃꯤꯔꯥꯗꯥꯏꯅ ꯆꯦ ꯃꯃꯥ ꯄꯄꯥ ꯂꯣꯏꯅ ꯈꯪꯉꯦ ꯊꯣꯛꯆꯣꯝ ꯑꯔꯕꯤꯟꯗ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯄꯤꯒꯩꯒ ꯈꯪꯅꯕ ꯑꯣꯏꯕ꯭ꯔꯥ ꯃꯩꯇ꯭ꯔꯥꯝ ꯃꯤꯅꯥꯛꯁꯤ ꯆꯦ ꯑꯩ ꯏꯃꯥꯟꯅꯕꯤꯗꯣ ꯆꯦꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯌꯦꯡꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯎꯍꯜꯂꯛꯀꯦ ꯃꯥꯗꯣ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯥ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯆꯩꯔꯛꯀꯅꯤꯕ ꯂꯤꯟꯊꯣꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯤꯌꯦ ꯅꯦꯠꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯦꯠꯁꯦ ꯇꯧꯔꯤꯁꯦ ꯗꯤꯕꯤꯌꯥꯒꯤ ꯂꯞ ꯁꯥꯏꯟ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯑꯦ ꯑꯗꯒꯤ ꯆꯦꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯎꯠꯂꯛꯑꯣ ꯑꯅꯤꯔꯛ ꯁꯨꯔꯦꯀꯣ ꯍꯥꯏꯔꯤꯁꯦ ꯎꯠꯂꯛꯑꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯦ ꯁꯤꯡꯒꯜ ꯏꯁ ꯃꯤꯡꯒꯜ ꯁꯤꯡꯒꯜ ꯏꯁ ꯃꯤꯡꯒꯜꯗꯨꯅꯦ ꯇꯧꯔꯤꯁꯦ ꯁꯤꯡꯒꯜ ꯏꯁ ꯁꯤꯡꯒꯜꯅꯦ ꯕꯠ ꯅꯣꯠ ꯔꯦꯗꯤ ꯇꯨ ꯃꯤꯡꯒꯜ ꯔꯥꯏꯠ ꯅꯥꯎ ꯉꯥꯏꯔꯥꯡꯕꯝ ꯑꯕꯨꯡꯉꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯀꯩ ꯂꯝꯗꯩꯅꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯈꯨꯔꯥꯏꯗꯩꯅꯦ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯦꯅꯔꯤ ꯑꯩ ꯍꯧꯖꯤꯛ ꯒꯨꯖꯔꯥꯠꯇ ꯂꯩꯔꯤꯅꯦ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯆꯦ ꯅꯍꯥꯟꯒꯤ 100 layers ꯆꯦꯂꯦꯟꯖꯀꯤꯗꯣ ꯆꯦꯒꯤ ꯃꯈꯥ ꯃꯥꯏꯗ ꯀꯩꯝ ꯁꯣꯛꯇ꯭ꯔꯣꯑꯣ ꯑꯗꯨ ꯅꯍꯥꯟ ꯇꯧꯔꯨꯕꯗꯩ ꯎꯔꯤꯡ ꯊꯣꯛꯂꯛꯏꯅꯦꯕ ꯑꯁꯦꯡꯕꯒꯤ ꯁꯤ ꯃꯈꯥꯁꯤꯗ ꯎꯔꯤꯡ ꯊꯣꯛꯂꯛꯑꯦꯕꯀꯣ ꯈꯔ ꯍꯧꯖꯤꯛꯄꯨꯗꯤ ꯎꯗ꯭ꯔꯦ ꯑꯗꯨ ꯇꯧꯔꯨꯕꯗꯒꯤ ꯎꯔꯤꯡ ꯊꯣꯛꯂꯛꯇꯅ ꯗꯁꯥ ꯇꯥꯔꯦ ꯑꯗꯣ ꯃꯤꯅꯁꯨ ꯀꯩꯁꯨ ꯌꯦꯡꯕꯤꯗꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯕꯣꯔꯤꯡ ꯆꯨꯕ ꯃꯥꯜꯂꯦ ꯑꯩ ꯁꯦꯝꯃꯔꯣꯏ ꯁꯤꯜꯄꯥ ꯐꯣꯟ ꯅꯝꯕꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯜꯄꯥ ꯍꯥꯏꯅ ꯃꯤꯡ ꯑꯃ ꯌꯥꯎꯋꯦ ꯆꯦ ꯀꯩ ꯂꯝꯗꯩꯅꯣ ꯆꯦꯁꯦ ꯑꯩ ꯈꯨꯔꯥꯏꯗꯩꯅꯦ ꯀꯣ ꯑꯩꯗꯤ ꯔꯤꯁꯤ ꯃꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯄꯤꯁꯨꯝꯁꯦ ꯃꯌꯥꯝꯅ ꯃꯤꯠꯐꯩꯕꯤ ꯍꯥꯏꯕꯤꯕꯣ ꯃꯤꯠꯁꯦꯞꯄꯤ ꯍꯥꯏꯕꯤꯕꯣ ꯄꯤꯁꯨꯝ ꯋꯥꯡ ꯃꯥꯟꯅꯗꯕꯤ ꯍꯥꯏꯕꯤꯕꯣ ꯔꯤꯁꯤꯅ ꯐꯖꯩ ꯍꯥꯏꯕꯤꯔꯦ ꯁꯨꯁꯤꯜ ꯍꯥꯏ ꯎꯁꯥꯔꯥꯅꯤ ꯀꯩ ꯆꯥꯒꯦ ꯁꯛ ꯐꯖꯩꯁꯤ ꯑꯩ ꯁꯛ ꯀꯌꯥꯝ ꯐꯖꯗꯦꯀꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯔꯤ ꯇꯣꯡꯕ꯭ꯔꯣ ꯅꯨꯔꯤꯁꯦ ꯃꯤꯡ ꯌꯥꯝ ꯐꯖꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏ ꯂꯩꯌꯦ ꯃꯥ ꯃꯈꯥꯗ ꯂꯩ ꯏꯕꯥꯅꯤ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥ ꯃꯈꯥ ꯂꯩꯍꯧꯔꯦ ꯑꯩ ꯃꯊꯛ ꯀꯥꯈꯠꯂꯦ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯀꯨꯝꯊꯔ ꯎꯠꯂꯛꯀꯦ ꯚꯅꯤ ꯁꯅꯥ ꯑꯗꯨ ꯀꯌꯥꯝ ꯃꯇꯤꯛ ꯆꯥꯔꯒ ꯁꯤꯡꯒꯜ ꯑꯣꯏꯍꯟꯅꯤꯡꯗꯦꯀꯣ ꯈꯪꯗꯦꯗ ꯋꯥꯈꯜ ꯃꯥꯟꯅꯕ ꯀꯣ ꯑꯗꯒꯤ ꯊꯦꯡꯅꯗꯕ ꯄꯥꯛꯅ ꯍꯥꯏꯇꯥꯔꯦ ꯀꯕꯤꯇꯥ ꯁꯣꯏꯕꯝ ꯆꯦ ꯏꯟꯁꯇꯥ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯑꯩꯒꯤ ꯏꯟꯁꯇꯥꯁꯦ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯍꯥꯏꯅ ꯍꯥꯡꯕꯅꯤ ꯄ꯭ꯔꯂꯥꯗꯥ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏ ꯗꯤꯄꯨ ꯂꯣꯏꯇꯣꯡꯕꯝ ꯑꯩꯁꯨ ꯂꯥꯛꯆꯔꯤꯕ꯭ꯔꯣ ꯂꯥꯛꯄꯤꯔꯝꯂꯤꯕ꯭ꯔꯣ ꯆꯟꯗ꯭ꯔꯖꯤꯠ ꯌꯨꯝꯅꯥꯝ ꯆꯦꯆꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯈꯨꯔꯥꯏꯗꯒꯤꯅꯦ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯦꯅꯔꯤ ꯒꯨꯖꯔꯥꯠꯇ ꯑꯗꯒꯤ ꯅꯦꯠ ꯆꯞꯄꯦ ꯇꯣꯛꯑꯒꯦ ꯌꯦꯡꯂꯔꯣꯏꯒꯦ ꯁꯨꯔꯦꯁ ꯂꯞꯂꯤ ꯗꯣꯇꯔ ꯂꯣꯛꯗꯥꯎꯟꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯁ꯭ꯇꯦ ꯁꯦꯐ ꯍꯣꯏ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯗꯨꯒ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝ ꯇꯨꯝꯕ ꯆꯥꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯨꯚꯤ ꯌꯦꯡꯕ ꯑꯗꯨꯗꯪ ꯇꯧꯔ ꯂꯩ ꯕꯟꯗꯅꯥ ꯌꯥꯝꯕꯦꯝ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯂꯣꯏꯇꯣꯡꯕꯝ ꯁꯔꯖꯨꯕ꯭ꯂꯥ ꯆꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯕꯣ ꯁꯦꯝꯃꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯚꯤꯗꯤꯑꯣ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯥꯔꯠ ꯄꯥꯛꯇ ꯆꯥꯗ꯭ꯔꯤꯌꯦ ꯇꯗꯕꯔ ꯍꯥꯏ ꯆꯦ ꯑꯩ ꯁꯨꯁꯃꯥꯅꯤ ꯑꯣ ꯅꯪ ꯃꯤꯡ ꯑꯣꯟꯊꯣꯛꯑꯕꯣ ꯃꯤꯔꯖꯥ ꯅꯥꯎꯕꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦ ꯊꯦꯡꯛ ꯌꯨ ꯃꯤꯔꯖꯥ ꯔꯣꯁꯅꯤ ꯕ꯭ꯂꯤꯡ ꯂꯣꯛꯗꯥꯎꯟ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯣꯛꯗꯥꯎꯟꯁꯦ
tumba phangbai haidi nungai aduga chaba khotpa leiba khotpa yang wabado adugidi nungaite linthoi che aidi che gi khonje na hena soma male soma male comment sala ko phone ga loi tare Sonalika che nungsi icham cham mi che se Harrison Purai Latpam nungai bo che ni randa nungai riye Harrison Romi Bala che yam nungsi yeng bada Sarzubla Hekrizam che se yam chamba male ahoy ai khara bude dum sambara khangde da samba tinara kan de ko aina samba male khalura sambam de kai har tu Romoni seksa saraba saksajri Momo sapam che gi chana ka ai chana mari ne nupi nga ta mari no payau de yon piui saka kaino ama hai ke hayo ne somorjit ning thauza khurai nupi phasa Susila Singha Makhol yam nungsiye Andy, thank you so much for reading out my comment. I spend my day watching all your videos and please do upload more video. Keep it up and stay safe. Thank you so much, Andy. You too. Stay safe. Live stream Jayanta. Hi, sister. Kenjan Charage Saksadriye. Manos Mayang Labam single is the best. Yes, brother. Linthoi Luwang Sangbam Dena Draw. Now, Nuri, Janet Yam Chape, other single na Pareche, Freedom Suoba. Adune, Freedom Suoba, Wakal Wabuzu Laitaba. The phone Tora, Tora Thakur Bandana. Hi Bandana, कैसे हो? Aditya, Mutum hi. Razia, ahan temche single oi hai base Haizin Bamalida. Haizin Bamala de Kangre, I de Aseng Bahabne, Mina di Haizin Bamala dum Haibuko. I says, Mapa Matangana Tenapa, am Kangaram Domaleka Haibuko. Ado, Akangba Mina di Kangba. Kamay kamay na matamlan birige mo sapam chaba tumba video semba movie yang ba isay taba. Ay gichahi se ay mamang dahay sa gre ay chahi yam yame. Bani sana Raskumari dress so yam pagchaye thank you. Sarojini day ne Delhi da Sarojini market alam lay budo jogi akong bane. Mid sok pro ano yaw da bane na phajay risi. Medium so si ano si already music kept the pabo ude si comment rising mid se yang kan so dam ne ba am gano to buda ko MS to ring da laptop kumba yeng budo adu to buda mid se sok pa hansan green macha thoi thi yam inau se ai gi comment ti pa bi de ne ai comment se mar ta khram mang magum toy ba ko adu gi nei Valerie Lesang Chesam Nusi, thank you because talk to sister Kai Mathal Jarga Saksadri. Che question answer video ama same je Niana seming phajai the question answer video the same je do sedum hang on no hangning ba. Cham sam banata ba ko saksara bo khola bo ko doino adum manata ba khara kai hai ni atopa question zoom lai dana ko interesting oi ba adu hang biro. Lucky baby agi comment kan Greta Libu. Sao no komrang ta comment kan be aur adi ai do uda be yawe ba romance irom hai che cheng asidi thengna khara theng gre o saksar bo che naw ton chadri dom kai sam jing asidi comment pirak po yaw e hai RK soro khaibam nimitare manos mayang labam se cham bane duga kano am naton am chau bane mayang labam kanggu jing je Jaya che hi kya surage ai che hi yam me nobi chanu che na kaya subano ai na ahan ne mayang lambam Mina Kumari Devi hi Sakti Salam Khurai de rohoi khurai de gine BM Wasila hi che saksar je Nihar lai ma hi Rebecca Kailam de no khurai de ne Thakur Bandana निरंदा समझ नहीं आ रहा बट मिस यू गुड लक मिस यू टू यार वंदना और आपका बेबी भी बहुत क्यूट है अरुणा चेगी वीडियोस येंग बेम नुंगाए थैंक यू अरुणा तानी हिजम चेगी लाइव से ngasi di thainare
द दर्शन लवर चे विद्याथोई मखादा ले मा कनो फोन दा कनो येंगोबने आर के सरोख हाइबम हाई लिंथोई चेना मित सोलाई से क्या कुरगे आई मित सोलाई से आइना थर्ड ईयर BSc तमिंगैदा 2012 तक सोलाई ने नाम कुइलर 2012 तक चे 30 के योबगा Q&A वीडियो में सेम्बियो न्याना होय सेम्स मनोज अदुगी ओइदरो ऐसे खरा चावे से माने मयांग लबम कांगु जिंजना तो चावा खोंगी चावा होय तो अदगी न्याना चेन सादा फॉलो बाय तौर के कल्पना लोंगजम हाई राजू नोंमाय थेम युमदा लेब्रो फ्रेंड युमदा लेती आई हुजे युमदा थोकबस नंगहौद्रे ठाकुर वंदना थैंक यू एक दिन मिलेंगे यार वंदना बहुत दिन हो गया रोमिला नावरेम हाई ऋषि करी मथेल थोंगलिनो अहाव थोंगबा माले मनम से गी माले कायदे गानोदा गा चादा कुइरेदा कोई चाकसु थोंगद्रिदा विकास अनामिका हाई खरा स्पेशल क्वेश्चन खरा हंबिरो खरा इंटरेस्टिंग ओइबा खरा लाइफ से खरा इंटरेस्टिंग ओहनसेबा आदित्य कई मथेल होत हाबिरगे एगी कमेंट सु लोइना हेक कानबी ओ चाक चाद्री चाक थोंगद्री शक्ति सलाम कई तौरगा कायदा लेके आइजे कनो गुजरात ता लेये नर्सिंग लेक्चरर ओइबा बंदना लाइसरम चे आइगी सु रिक्रिएशन तौबियो मथंगी अमुका खरा सब्सक्राइबर खरा यामा कांदा अमुका सब्सक्राइबर की रिक्रिएशन तौसे अदुदा याओ नौबी चनु चेयुमगा पालोना नुंगाय लाइथो अदुने नौबी आइजन माय खल्लिने युम पानदबिदको नुआय लेबान सापम बिनीता गुजरात काय वाइदनो लैरिसे होजे ऐना हजि लैरिसे गुजरात की आनंद डिस्ट्रिक्ट खुशबू बेम चे नुंगाइरिए समितोन चे नंग चही क्या सुरगे आइगी चही से आई चही ममांगदा हाइगरबने हजान जा हाइब तल्लेबा आई चे यामेबा जया चे ममा होय मिस तौब्रा तौद्रदि कैनो ममा होय मिस याम तौवे युम याम चटनिंगे चाक लामद्रिबो चे अंजलि चाक तिलामद्रिदा कोई लन चाबो कुइद्रिबो को अदुगी लुवांग मच कई मसल चारगे चाक चाद्रिए गुजरात लेबो नुंगाइब्रो कल्पना गुजरात से सादी साय अदो दुम नुंगाइतबबुदि ओइदेदा सादी am साय नाउतोन नुंगाइरिए राकेश नुंगाइरिए रोमेश चिचे लॉकडाउन से अदुम चथरदी चिचे हो याम वारनी अदुने याम वारनी युमदा थोकौदे युम याम थोकनिंगे सक्सारबो चे सालेका चाद्रिए चेगी फेवरेट गेम से कईनो गेम से कई आई गेम दी पाकना सानादेबको पाकना गेम सानादे दुगा आई हुजिक गेम am साने जोम्बी हाटपगी गेम अमा अदु कना नुंगाइरि आई हुजि राकेश खोइस नाम युमदा थोलक्तब्रो चे थोलक्तिये अंजलि चे लौबा लाखे आई लाओने आई दि लौबा लादी नुआनी मचा थोई थियाम आई कमेंट का लगा चटलबा कमेंट से को नोइना थाजरोइबा आई कमेंट से मरम मरक मांगेबा अदु अमुक हलेबा अदुगिने आई होय तो उहौदेबा सोमितोन चेनंग कायदा 11 12 तमके आई इके हायर सेकेंडरी संगाफम द लेबदा दो तमे तंफा लेमा हॉबिजम चे इसे मते अमा आउ इसे मते अमा सलो इसे नोय इसे खलो अदु आई सलके आई हाई बोर्ड हाई अजित लाइस्ट्रम को अरुण कुमार चे नर्स तंबजे कमाय तोगे अमता हाइबिरो नर्स तंबजे वाबने दुगा वंस तंब लोइगरगबुदि थबकपुदि सोइदबको सियोरिटी दि लैबा दु वादि वाबने होको का दो चे सक्सारबु कोन्थौजम श्यामानंद चाद्रिये चा रमेश्वरी चेगी चही अमता हाइबिरो ममांगि ताहौदबैन
ꯑꯩꯁꯦ ꯆꯍꯤꯁꯦ 28 ꯆꯍꯤ 28 ꯁꯨꯔꯦ ꯍꯥꯏꯕ 27 ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯗꯦꯊꯣꯏ ꯗꯦꯊꯣꯏ ꯆꯨꯖꯥꯛ ꯐꯨꯠꯂꯝꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯆꯨꯖꯥꯛ ꯐꯨꯠꯂꯝꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯕꯤꯀ꯭ꯔꯝꯖꯤꯠ ꯃꯩꯁꯅꯥꯝ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯆꯥꯅꯕ ꯄꯥꯛꯅ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯂꯩꯖꯔꯤꯕ ꯈꯔꯁꯤꯅ ꯍꯥꯎꯅ ꯍꯥꯎꯅꯕ ꯆꯥꯏ ꯇꯣꯃꯦꯇꯣꯒꯨꯝꯕ ꯀꯣꯂꯤꯐ꯭ꯂꯥꯋꯔꯒꯨꯝꯕ ꯉꯥꯔꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯉꯥꯔꯤ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯕꯣꯂꯤꯋꯨꯗ ꯁ꯭ꯇꯥꯔꯁꯦ ꯀꯅꯥꯅꯣ ꯂꯥꯏꯁ꯭ꯔꯝ ꯖꯌꯟꯇ ꯑꯦꯛꯖꯦꯛ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯁꯤꯃꯅ ꯄꯨꯔꯥ ꯐꯦꯚꯣꯔꯥꯏꯠꯅꯦ ꯀꯥꯏꯗ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯌꯨꯁꯃꯥꯟ ꯈꯨꯔꯥꯅꯥꯗꯣ ꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯥꯎꯔꯦꯝ ꯎꯁꯥ ꯀꯤꯔꯟ ꯍꯥꯏ ꯑꯩꯒꯤ ꯀꯃꯦꯟ ꯀꯥꯟꯈ꯭ꯔꯦ ꯌꯥꯝ ꯆꯦ ꯚꯤꯗꯤꯑꯣ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯁꯦꯝꯕꯤꯌꯣ ꯌꯥꯗꯕ꯭ꯔꯣ ꯎꯁꯥꯔꯥꯅꯤ ꯁꯦꯔꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯑꯩꯅꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯁꯦꯝꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯗꯕꯗꯣ ꯑꯗꯨꯝꯕ ꯈꯔ ꯂꯩ ꯑꯗꯣ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯁꯦ ꯑꯩ ꯌꯥꯔꯤꯉꯩꯗꯤ ꯍꯣꯠꯅꯖꯕꯅꯦ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯀꯥꯏꯁꯦ ꯑꯗꯨꯝ ꯂꯦꯕꯔ ꯌꯥꯝ ꯆꯪꯉꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯋꯥꯁꯨ ꯋꯥꯏ ꯏꯗꯤꯠ ꯇꯧꯕꯗꯪꯗ ꯄꯨꯡ ꯀꯌꯥꯅꯣꯃ ꯑꯩ ꯐꯝꯃꯒ ꯏꯗꯤꯠ ꯇꯧꯋꯦꯕ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏ ꯀꯕꯤꯇꯥ ꯁꯨꯁꯤꯜ ꯊꯥꯡꯖꯝ ꯅꯇꯧꯗꯣ ꯁꯛꯂꯛꯑꯣ ꯅꯇꯧꯗꯣ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯗꯦ ꯏꯅꯥꯎꯆꯥ ꯑꯣꯀ꯭ꯔꯝ ꯍꯥꯏ ꯕꯤꯀ꯭ꯔꯝꯖꯤꯠ ꯃꯩꯁꯅꯥꯝ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯍꯧꯖꯤꯛ ꯈꯨꯝꯈ꯭ꯔꯦꯀꯣ ꯑꯩꯒꯤꯁꯨ ꯀꯃꯦꯟ ꯀꯥꯟꯈ꯭ꯔꯦ ꯊꯣꯏ ꯀꯦ ꯑꯩꯆ ꯑꯩ ꯀꯃꯦꯟ ꯃꯔꯛꯇ ꯀꯥꯟꯕ ꯌꯥꯎꯔꯗꯤ ꯁꯥꯎꯅꯨꯀꯣ ꯅꯥꯎꯇꯣꯟ ꯅꯥꯀꯦꯟ ꯊꯥꯗꯣ ꯆꯦ ꯑꯃꯨꯛꯇ ꯁꯛꯂꯛꯑꯣ ꯅꯥꯀꯦꯟ ꯊꯥ ꯑꯩꯁꯦ ꯏꯁꯩꯁꯦ ꯀꯌꯥ ꯐꯥꯒꯟꯗꯦꯅꯦ ꯈꯔ ꯑꯩ ꯈꯔ ꯊꯥꯏꯅꯩ ꯃꯤ ꯑꯣꯏꯕꯩꯀꯣ ꯊꯥꯏꯅꯒꯤ ꯏꯁꯩꯅ ꯈꯔ ꯐꯥꯏ ꯑꯅꯧꯕꯁꯤꯡꯁꯦ ꯑꯩ ꯄꯥꯛꯅ ꯈꯪꯗꯦꯕ ꯏꯁꯩꯁꯨ ꯄꯥꯛꯅ ꯌꯦꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯁ꯭ꯔꯝ ꯖꯌꯟꯇ ꯆꯦ ꯏꯀꯦꯗ 2000 ꯀꯌꯥ ꯇꯝꯃꯣꯏꯅꯣ ꯏꯀꯦꯗ ꯑꯩꯁꯦ 2009 10 2010ꯗ 12 ꯊꯥꯕ ꯂꯨꯋꯥꯡ ꯅꯣꯏ ꯃꯣꯏ ꯇꯥꯃꯣ ꯏꯁꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯈꯪꯗꯦꯗ ꯑꯗꯨꯒ ꯏꯁꯩ ꯈꯔ ꯊꯥꯏꯅꯒꯤ ꯏꯁꯩꯅ ꯈꯔ ꯈꯪꯉꯦ ꯀꯩ ꯅꯨꯃꯤꯠꯇ ꯄꯣꯛꯀꯦ ꯆꯦ ꯎꯁꯥꯔꯥꯅꯤ ꯁꯦꯔꯥꯝ ꯑꯩ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯑꯦ ꯇ꯭ꯌꯨꯁꯗꯦ ꯁꯦꯅꯥꯁ ꯆꯦ ꯀꯃꯦꯟ ꯀꯥꯟꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯀꯃꯦꯟ ꯊꯑꯣꯏꯅ ꯀꯥꯟꯕ ꯅꯠꯇꯦꯀꯣ ꯑꯩ ꯅꯣꯡꯊꯣꯝꯕꯝ ꯑꯅꯨꯔꯥꯙꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯄ꯭ꯂꯨꯇꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯣꯃꯤꯇꯣꯟ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯆꯍꯤꯗꯣ ꯀꯩꯒꯤ ꯊꯥꯖꯗꯣꯏꯅꯣ ꯆꯍꯤ ꯍꯦꯜꯂꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯆꯍꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯇꯧꯔꯤꯁꯦ ꯆꯦꯒ ꯂꯩꯃꯤꯟꯅꯔꯤꯁꯦ ꯃꯤ ꯀꯌꯥꯅꯣ ꯔꯥꯀꯦꯁ ꯑꯩꯒ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒ ꯏꯕꯥꯅꯤꯗꯪ ꯂꯩ ꯏꯅꯥꯎꯆꯥ ꯍꯥꯏ ꯁꯛꯇꯤ ꯁꯂꯥꯝ ꯌꯥꯝꯗ꯭ꯔꯤꯗ ꯑꯗꯨꯗꯤ ꯑꯩ ꯆꯍꯤ ꯌꯥꯝꯃꯦꯀꯣ ꯏꯅꯥꯎꯆꯥ ꯑꯀ꯭ꯔꯝ ꯍꯥꯏ ꯔꯤꯁꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯄꯥꯕꯁꯤ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯔꯤꯁꯤ ꯐꯣꯔ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯣ ꯑꯩ ꯌꯥꯔꯤꯉꯩꯗꯤ ꯄꯥꯅꯕ ꯍꯣꯠꯅꯒꯦ ꯑꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯆꯦ ꯀꯩ ꯂꯝꯗꯩꯅꯣ ꯈꯨꯔꯥꯏꯗꯩꯅꯦ ꯁꯨꯁꯤꯃꯥ ꯀꯣꯟꯖꯦꯡꯕꯝ ꯄꯦꯗꯤ ꯀꯌꯥꯝ ꯐꯪꯒꯦ ꯄꯦꯁꯦ ꯑꯦꯛꯖꯦꯛꯇꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯐꯪꯗꯤ ꯐꯪꯉꯦ ꯑꯟꯖꯂꯤ ꯆꯨꯖꯥꯛꯇꯤ ꯀꯥꯏꯗꯒꯤ ꯂꯩꯔꯤꯅꯣ ꯆꯦ ꯂꯣꯛꯗꯥꯎꯟꯁꯤꯗ ꯑꯩ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯄꯣꯠ ꯂꯩꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯛꯑꯦꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯂꯩꯔꯛꯄꯅꯦ ꯌꯨꯝꯅꯥꯝ ꯀꯕꯤꯇꯥ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔꯁꯦ ꯀꯅꯥꯅꯣ ꯕꯤꯀꯥꯁ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯕ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯗꯤ ꯑꯌꯨꯁꯃꯥꯟ ꯈꯨꯔꯥꯅꯥ ꯑꯒꯦꯟ ꯃꯆꯥ ꯊꯣꯏ 27 ꯀꯌꯥꯝ ꯌꯥꯝꯃꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣ ꯍꯦꯟꯅ ꯑꯗꯨꯝ ꯑꯉꯥꯡ ꯃꯥꯟꯅꯕ ꯃꯆꯥ ꯊꯣꯏ ꯑꯗꯨꯅꯦ ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯣꯏꯔ ꯂꯩꯔ ꯂꯣꯏꯔꯦ ꯁꯔꯖꯨꯕꯂꯥ ꯆꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯣꯀꯦ ꯅꯣꯟꯊꯃꯣꯟ ꯑꯄꯥꯝꯕ ꯁꯤꯡꯒꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯥꯝꯕ ꯁꯤꯡꯒꯔ ꯈꯪꯗꯦꯗ ꯑꯩ ꯑꯄꯥꯝꯕ ꯁꯤꯡꯒꯔ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯕ ꯑꯩꯁꯦ ꯄꯨꯔꯥ ꯑꯩꯁꯦ ꯑꯉꯛꯄꯗꯤ ꯃꯤꯅꯦ ꯁꯤꯃꯗꯤ ꯑꯩ ꯄꯨꯔꯥ ꯄꯥꯝꯃꯦ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯑꯗꯒꯤ ꯑꯔꯕꯤꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯆꯦ ꯕ꯭ꯂꯦꯛ ꯄꯤꯡ ꯈꯪꯕ꯭ꯔꯣ ꯈꯪꯗꯤ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯥꯎꯆꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯕꯣꯖꯣ ꯊꯣꯉꯥꯝ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯆꯣꯝ ꯙꯤꯔꯦꯟ ꯁꯤꯡ ꯆꯦꯆꯦ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦ ꯊꯦꯡꯛ ꯌꯨ
चे पुष्परानी की इसे तो सपिरो करम इसे नो इसे खरा आई की मतम की को आई खरा हलो रमनी ना आई की मतम की इसे ओना हारो दु आई सके ओइनाम भूमि चे याम चम में नंग से नुसिए वाई ले मा सक्सार बो सक्सात्री के टोन से जगरु मयम जैसे याम चम में थैंक यू चे याम चम तो माला तिना निंगे दीपाली चनु तिना जे आई नो मने आई यम थोला कांदा फसाना पुन जे दुगा फसाना खंगना अदो चे करम कांदा लाइव थाबी गे राकेश आई ngasi di pung 9 minute tara adai dai thab horpone चे इसिंग थमो कमेंट पाबो वानी चे अंजलि थैंक यू no अंजलि थैंक यू खंग आई इसिंग थनिंगा लेरमिनी इसिंग जो आई का दे इसिंग त लेरमद्रे आई का दे इसिंग त लेरमद्रे मतंग लेर मखा कुमदरा था कल्पना चे गुजरात से पोचे होंब्रो पोचे की दुम याम कन होंब नते अदुम याय याम कन तांगबो ओइदेबा sis what's your favorite color pa pethavani kuten black से color नते दि हाय दो black से पाम याम चम में कविता अजित लाइस्ट्रम चेगी फेवरेट यूट्यूबर से कनानो as I said आई फेवरेट हाय बलाइते येंग बनुआई बगे दुम नुआई मणिपुर की हारदी ब्रलोल की येंग बनुआई अदुगा हिंदी की ददी मैम ले सिस्टर जो सोमागा हाइपेट मने वंगांग से दिनेश को हेंगबम सिगी सोमा मने की कमेंट से तल्ले एरियल हेलो सिस्टर हाय मोरांग टेम रोमियो सेम द सपिरो नो इसे खन ओ बाई संगलके बा सोमना याम सागोल बा थबक से करी तौरदिस सोमना याम सागोन बा थबक से करी तौरदिस साउगे विक्रमजित आई ज्ञान ताजे सोमना हाइबीरिजे अरुणा चेगी इमागा बाबागा कनाने हेना नुसीबेगे अदुदि चप मानेदा कमा अदुदि खेना बलाइते नुसी याम चे पुंग कया फाव लाइव था दुइनो पुंग जे खंगे मिनिट कुन मिनटांगा कुन मुक लेरगा लोसलस हौजी हौजी गुजरात और सिस्टर लेरिसे एरियल होय गुजरात ने बोझो थोंगाम सॉरी ना सकपा नंगी सकतम नुंसीबे हेली अदु सकपदी यादिया अदु हाई तबने आई ऐसा सलागा मैम लाइव तो लेजरी बखरा से उलो चेंगी दन नंगी सकतम नुंसीबे हेली नुंसीबे माइथो उनिंग बहेली लेता फम खंगदबा ओय रमाले वाखल से पोथाफम खंगदना खांजरी ऐना पोथाफम खंगदना खांजरी ऐना इकाई जई से सब कुछ चिसक सारबो खान अमजा चाद्रिये नुंसिनबा हैरुनु इता हायबदो सकपिरो नुंसिनबा हैरुनु इता काइनरगा वाबनी अदुनी दुना सिंगल ना फैबा चे नोंमा अखोई खुन लितान लाओ ब्लॉग सेम्बा यानिये सोम्यो लाके मथंग आई युम थोपदनि खराम त कोई तार चे दारनबीर की सेम द सलो दारनबीर फैबा आइदी मती चादबीनी कनासु लैते आइबु नुंसिबीबा अहेनबत पांबा संसार सीधा एरियल बॉयफ्रेंड लाइब्रो सिस्टर बू लाइतिये कैम कुरगे लाइव थाबा हौजिक ता थेंगने मिनट 30 सुरे 30 मिनट्स कमेंट पारिजे अमरम नि ममिंग पल्लगा लोय पा लेरे चेजे नौबी जनु आई मयाम की दमा मयाम नबु नुंगारदि को आई मयाम हराव बनु आब जम पामजै दुगे यारगे ममिंग जे पल्लगा पासैने नाश्रम जयंता चेसे आई कमेंट हंजन सुम काला एदा मरता कामबे और दिसा सौबया दे सुल चे नुंगारगे नौबी चिंगसबम लाइव से कर तोयना थागलो ngasi गदि अहुम लसुरे एन थागले लाइव से नंग से अखोय चेगा मसा माने वाई लाइमा ओ चे बीटीएस पामब्रा पन थाबनी आई पाम देदा माना आई क्या इंटरेस्ट लेते आई चही यामा बैरा खंदे
nong thombam yam haye nong thombam nurada yam haye dudi thank you welcome adu haide tabani che haye sai sakpa isai sakpa yam pamjaba ko hai taba yaw bazan single life is the best life tare dudi mane joy chandra why so mi ton che se ok cha bro ok is my favorite ok em pame chadaba kuire mai lei ga je mahau ga pura kawra poni da kuire tina ok chadaba Christy khangembam kai dagino khurai dagine thoibi hi at which age you are planning to settle down sister I don't know Ariel matam na pura po erzano chenang se yam chammi thoi ai hojik se makha da kumbaga bidya thoi do utpira ka tawne makha da ek kumbada ne sin net se mo fluctuate tawraga mo net se mo tat po kai boy taw bido ne ba du ge se pakhat pa che khurai kai wai dagino khurai kon sam lai kai dagine sin khurang manu se ya try happy try taw si ko ya thoi nang ginung siba mayam na nang yeng ge hai lai re yes sumna phamo ai bi re mayam hi ma'am moi bari go tharam gadrang che bi da thoi ulo ol taw lai re nga tang wari sabiu ai sin thake la wari sabiu please Hi Anjali nungaribo noibo natte aigi mathakta lehon Hi Sikanadan. Can you disclose your monthly salary, sister? Can you disclose your monthly salary, sister? No, so sorry dear. Sorry Ariel Theus. How to pronounce? Okay, hi no. Chak charbo che chak chadri ye. Chak chadri ko hujik. Hi. Che gi min kai ko ge hai ste. Kadai mo. Oh. Hi thoibi thok chom ai gi ming vidya thoi ko we. Vidya hain ju ko ai du ga ai yum da si thoibi ko we nang si thoibi ko mal. High five. Tum bacha ba khang na uduna ta lai sa pir oi. Kom tara kare. Bacha ba khang na uduna ta lai re nungshi banangi saktam do Magre. Cheng chak lady bo che. cheng sak na han lai ru ra Hello che. Come to. Hi. Adu no idea. Afsana Khan Ayub Khan. Thobi thok jom yan si che. Hoi, we love you too. che mangai re ke hano che ngai ram ge lak pa o Anjali Nawa ba lipida. Nang su lau ko ni tu smaina. Ai ngak ta ngai ai di sino ko. ngang yang phase ai dio ne ai mai ko pak se ai mai se Video anova semo oche. Hoi, niranda video ma semi hujik in between the lady. Loidri semo mai. Ariel tribe the different on Indro sister tribe the friend yam lai da khoi gi zo Kadai no. set Ariel Oh. Tribe the different on Indro. Oi ni ngam na moi city da yam nuai mane. Khara lai yam lai jadi. Anjali tum bacha ba khang dana uduna u khang dana yum da ure hai uche adu ne tum bacha ba khang dana yum da ure ai su tribe ni ko che tan bra kai gi tan dui no as personally ai gi imanabi laye tribe Mi gi wakhal ngak de do. Akoi de dugum ba tribe dei mai tai adu hai ba kem leite.
ꯆꯦ ꯑꯅꯤ ꯀꯔꯤ ꯑꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯀꯩ ꯊꯣꯡꯖꯦ ꯍꯥꯏꯅꯣ ꯈꯟꯅꯗ꯭ꯔꯤꯌꯦ ꯑꯍꯥꯎꯕ ꯉꯥꯛꯇ ꯍꯥꯎ ꯂꯩꯃꯟꯗꯅꯅꯦ ꯀꯣꯕꯤ ꯇꯥꯗꯧ ꯃꯥꯜꯂꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯟ ꯆꯦ ꯑꯃꯁꯦ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯌꯦ ꯑꯩꯔꯣ ꯎꯝ ꯀꯗꯥꯏꯅꯣ ꯑꯣꯆꯦ ꯑꯃꯁꯦ ꯀꯗꯥꯏꯗꯩꯅꯣ ꯕꯟꯇꯤ ꯕꯟꯇꯤ ꯄꯪꯒꯥꯝꯕꯝ ꯍꯥꯏꯗꯣ ꯄꯥꯡꯉꯝꯕꯝ ꯑꯣ ꯕꯟꯇꯤ ꯄꯥꯡꯉꯝꯕꯝ ꯑꯩ ꯂꯨꯋꯥꯡꯁꯪꯕꯝꯗꯒꯤꯅꯦ ꯅꯣꯏ ꯂꯨꯋꯥꯡꯁꯪꯕꯝꯒꯤꯅ ꯑꯅꯤꯃꯛ ꯀꯌꯥ ꯄꯨꯂꯞ ꯄꯨꯔꯛꯑꯣ ꯈꯪꯕꯤꯗꯕꯅꯣ ꯍꯥꯏ ꯍꯥ ꯀꯃꯦꯟ ꯀꯃꯦꯟꯁꯦ ꯈꯨꯠꯅ ꯄꯥꯏꯗ꯭ꯔꯗꯤ ꯑꯣ ꯎꯗꯦꯕ ꯆꯦ ꯑꯃꯁꯦ ꯀꯥꯏꯗꯒꯤꯅꯣ ꯈꯨꯝꯈ꯭ꯔꯦꯀꯣ ꯈꯨꯝꯒ꯭ꯔꯦ ꯑꯗꯒꯤ ꯅꯣꯏ ꯂꯚꯂꯤ ꯑꯅꯤ ꯗꯣꯇꯔ ꯅꯣꯏ ꯂꯚꯂꯤꯗꯣ ꯑꯅꯤꯁꯦ ꯎꯔꯒ ꯍꯣꯁꯇꯦꯜ ꯂꯥꯏꯐ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯅꯨꯡꯁꯤꯅ ꯂꯩꯌꯨ ꯍꯥꯏ ꯅꯨꯡꯁꯤꯅ ꯂꯩꯌꯤꯅꯤꯅꯦ ꯅꯨꯡꯁꯤꯅ ꯂꯩꯌꯦ ꯍꯣꯏ ꯍꯣꯁꯇꯦꯜ ꯂꯥꯏꯐꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯝ ꯍꯣꯁꯇꯦꯜ ꯂꯩꯕ ꯃꯤꯈꯩꯅꯗꯤ ꯈꯪꯉꯝꯒꯅꯤ ꯎꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯑꯃꯅꯤ ꯃꯥ ꯕꯤꯖꯨ ꯁꯥꯔꯛꯑꯣ ꯍꯥꯏꯔꯤ ꯃꯆꯥ ꯊꯣꯏꯊꯤꯌꯥꯝ ꯕꯤꯖꯨ ꯁꯥꯔꯛꯑꯣ ꯕꯤꯖꯨ ꯃꯃꯥꯡꯗ ꯁꯥꯈ꯭ꯔꯕꯅꯦ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯥꯔꯁ ꯃꯦꯂꯣ ꯍꯥꯏ 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 ꯅꯅꯥꯎ ꯃꯥꯔꯁ ꯃꯦꯂꯣ ꯆꯦ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯇꯨꯝ ꯇꯧꯔꯦ ꯂꯣꯏꯇꯣꯡꯕꯝ ꯀꯥꯂꯦꯝꯕꯁ ꯆꯦ ꯑꯅꯤꯕꯨ ꯂꯥꯏꯚ ꯊꯦꯡꯅꯕꯁꯦ ꯅꯨꯡꯉꯥꯏ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯀꯦ ꯑꯞꯁꯅꯥ ꯀꯩꯝꯇ ꯀꯥꯏꯗꯦ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯕꯣꯔꯤꯡ ꯆꯨꯕ ꯈꯔ ꯐꯅꯕ ꯆꯦ ꯑꯅꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯤꯟꯅꯔꯛꯄ ꯍꯥꯏ ꯇꯤꯟꯊꯣꯏꯉꯥꯝꯕꯤ 2010 ꯀꯣ ꯎꯝ 10 20 2010 ꯆꯍꯤ ꯇꯔꯥ ꯆꯍꯤ 10 ꯁꯨꯔꯦ ꯇꯤꯟꯅꯔꯛꯄ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗ ꯁꯦꯞꯇꯦꯝꯕꯔꯗꯀꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯗ ꯆꯍꯤ 10 ꯐꯥꯗꯣꯏꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯃꯇꯝꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯆꯦ ꯕꯤꯗ꯭ꯌꯥ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯍꯥꯏꯌꯦ ꯌꯥꯏꯁꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯌꯥꯏꯁꯅꯥ ꯌꯥꯏꯁꯅꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯅꯠꯇꯕ꯭ꯔꯥ ꯀꯩ ꯂꯝꯗꯩꯅꯣ ꯈꯪꯗꯦ ꯌꯥꯏꯁꯅꯥ ꯀꯧꯕ ꯇꯞ ꯇꯥꯏꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯒꯅꯤ ꯍꯣꯏ ꯆꯦ ꯕꯤꯗ꯭ꯌꯥ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯍꯣꯏ ꯃꯥ ꯁꯦꯝꯗꯩ ꯍꯣꯠꯇꯤ ꯍꯣꯠꯅꯔꯤꯕꯅꯦ ꯃꯥꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯃꯤꯔꯥꯟꯗꯥꯏꯗ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯌꯦꯡꯉꯨ ꯆꯦꯅ ꯄꯨꯔꯤꯕ ꯀꯣꯂꯦꯖꯇꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯅꯦꯠꯄꯦꯛ ꯆꯦꯅ ꯄꯨꯔꯤꯕ ꯀꯣꯂꯦꯖꯇꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯣꯂꯦꯖ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯍꯥꯏꯈꯤꯔꯣꯏꯒꯦꯗ ꯍꯣꯏ ꯀꯣꯂꯦꯖ ꯃꯃꯤꯡꯁꯦ ꯍꯥꯏꯈꯤꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯛꯀꯦ ꯑꯣꯐꯤꯂꯥ ꯆꯦꯅꯨꯡꯁꯤꯕꯤ ꯈꯨꯝꯃꯨꯗꯅ ꯍꯥꯎ ꯖꯤꯅꯣꯃꯦꯖꯂꯥꯐꯥ ꯄꯣꯔꯦꯗꯥꯏꯁꯦꯜ ꯋꯥꯠ ꯏꯁ ꯗꯦꯠ ꯋꯥꯜ ꯒ꯭ꯔꯨꯝꯒꯤ ꯋꯥꯜꯐꯀꯤ ꯀꯩꯅꯣꯁꯦ ꯁꯣꯔꯤ ꯋꯤ ꯑꯥꯔ ꯅꯣꯠ ꯑꯦꯕꯜ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯇꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯌꯥ ꯅꯣꯃꯦꯟꯖꯂꯥꯄꯦꯅꯣ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯒꯨꯖꯔꯥꯠꯇ ꯀꯣꯚꯤꯗ-19 ꯀꯟꯐꯥꯔꯝ ꯀꯦꯁ ꯀꯌꯥ ꯂꯩꯔꯒꯦ ꯍꯧꯖꯤꯛ ꯁꯤꯁꯇꯔ ꯀꯌꯥ ꯂꯩꯔꯒꯦ ꯌꯥꯝꯗꯤ ꯌꯥꯝꯃꯕꯅꯦ 2000 ꯁꯝꯊꯤꯡ ꯑꯗꯥꯏꯅꯗꯤ ꯑꯣꯏꯔꯕꯅꯦ ꯒꯨꯖꯔꯥꯠꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯨꯕꯗꯗꯤ ꯂꯩꯕꯅꯦ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗ ꯂꯩꯕꯅꯦ ꯑꯦꯛꯖꯦꯛ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏ ꯏꯂꯤꯟ ꯍꯥꯏꯗꯣꯏꯔꯥ ꯏꯂꯤꯟ ꯑꯩ ꯆꯦꯅꯦꯜꯁꯦ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯣ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯈꯪꯉꯦ ꯑꯩ ꯍꯦꯛ ꯍꯦꯛ ꯌꯦꯡꯕꯅꯦ ꯌꯦꯡꯕꯅꯤꯅꯦ ꯕꯤꯗ꯭ꯌꯥ ꯌꯥꯝ ꯌꯦꯡꯕꯅꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯀꯞꯄ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯕꯤꯀ꯭ꯔꯝꯖꯤꯠ ꯀꯞꯄ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯁꯤꯅꯗꯤ ꯐꯗꯤ ꯐꯩꯅꯦ ꯃꯥꯜꯂꯤꯁꯦ ꯐꯩꯅꯦ ꯃꯥꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯔꯤꯅꯦ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗꯀꯣ ꯑꯁ ꯌꯥꯔꯦꯗ ꯍꯥꯏꯔꯔꯣꯏꯒꯦꯗ ꯀꯞꯇꯕ ꯅꯨꯡꯉꯥꯏꯇꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦꯕ ꯑꯗꯨꯝ ꯏꯁꯥꯅ ꯉꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯊꯔꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯉꯝꯅꯕ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯁꯥꯕ ꯑꯗꯨꯁꯨ ꯁ꯭ꯀꯤꯜꯁ ꯑꯃꯅꯦ ꯂꯥꯏꯐ ꯃꯔꯛ ꯃꯔꯛꯇ ꯏꯁꯩ ꯑꯃꯃꯝ ꯁꯛꯁꯦ ꯏꯁꯩꯁꯦ ꯅꯣꯏ ꯈꯟꯕꯤꯔꯛꯑꯣ ꯉꯁꯤꯁꯦ ꯂꯥꯏꯐ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕ ꯂꯨꯋꯥꯡꯁꯪꯕꯝ ꯀꯥꯏꯋꯥꯏ ꯖꯒꯥꯗꯒꯤꯅꯣ ꯑꯩꯁꯨ ꯂꯨꯋꯥꯡꯁꯪꯕꯝꯗꯒꯤꯅꯦ ꯔꯤꯁꯤ ꯇꯟꯖꯔꯦ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯅꯣꯏ ꯅꯛꯅꯔꯝꯃꯗꯤ ꯂꯨꯋꯥꯡꯁꯪꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯤꯕꯔꯦꯜ ꯀꯣꯂꯦꯖ ꯃꯅꯥꯛꯇꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯟꯅ ꯆꯦ ꯀꯣꯚꯤꯗ-19 ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯒꯦ ꯔꯦꯒꯨꯂꯦꯁꯟ ꯆꯥꯕ ꯇꯨꯝꯕ ꯇꯨꯝꯕ ꯆꯥꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯁꯤꯃꯥ ꯌꯦꯡꯕ ꯆꯦ ꯑꯅꯤꯁꯦ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯗꯤ ꯄꯤꯅꯤꯡꯉꯦ ꯆꯦ ꯄꯤꯌꯨ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯄꯤꯗꯦ ꯍꯥꯏꯔꯝꯅꯦ ꯑꯟꯖꯂꯤ ꯆꯦꯁꯦ ꯌꯥꯝ ꯆꯝꯃꯦ ꯁꯤꯃꯥ ꯏꯆꯦ ꯑꯅꯤꯁꯦ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ꯭ꯔꯣ ꯕꯤꯀꯥꯁ ꯁ꯭ꯀꯨꯜꯗꯤ ꯇꯝꯃꯤꯟꯅꯔꯛꯇꯦ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩ ꯋꯥꯔꯦꯁꯦ ꯈꯨꯜꯂꯦ ꯄꯣꯖꯤꯁꯟꯁꯦ ꯐꯝꯃꯣꯔꯥ ꯅꯪ ꯐꯝꯒꯦꯔꯥ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯅꯦꯠꯄꯦꯛꯁꯨ ꯂꯣꯏꯗꯣꯔꯦ ꯊꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯦ ꯀꯥꯏ ꯍꯥꯏꯅꯤ
ꯑꯃꯁꯤꯅ ꯑꯩ ꯅꯦꯠꯄꯦꯛꯁꯤ ꯂꯣꯏꯗꯣꯔꯦ ꯐꯣꯟ ꯂꯥꯛꯑꯣꯍꯦ ꯐꯝꯃꯣ ꯑꯩ ꯅꯦꯠꯄꯦꯛꯗ ꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯅꯠꯇꯦ ꯅꯦꯠ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯁꯤꯔꯥ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯣꯏꯔꯣ ꯑꯃꯨꯛꯀ ꯃꯀꯣꯛꯇꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯀꯔꯤ ꯑꯣꯏꯅ ꯍꯥꯡꯒꯦ ꯁꯤꯁꯇꯔ ꯑꯩꯒꯤꯅ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯏꯃꯥꯟꯅꯕꯤꯁꯤꯒꯤꯅ ꯕꯤꯗ꯭ꯌꯥꯊꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯏꯀꯥꯏꯖꯈ꯭ꯔꯦꯗꯥꯏ ꯀꯩ ꯏꯀꯥꯏꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏ ꯌꯦꯡꯉꯦ ꯍꯔꯥꯎꯒꯗꯕꯅꯤ ꯀꯩꯅꯣ Stay safe, lovely sister. You too, stay safe, Jayanta. ꯆꯦ ꯑꯅꯤꯃꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯇꯝ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯃꯇꯝ ꯚꯦꯔꯤ ꯏꯖꯤ ꯚꯦꯔꯤ ꯏꯖꯤ ꯃꯇꯝꯒ ꯂꯣꯏꯈꯤꯕ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦꯗ ꯀꯩꯁꯨ ꯆꯦ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯔꯛꯑꯣ ꯏꯁꯩ ꯈꯜꯂꯛꯑꯣ ꯉꯁꯥꯏꯗꯩ ꯍꯥꯏꯔꯦ ꯑꯩꯅ ꯆꯦ ꯍꯦꯄꯤ ꯔꯃꯥꯗꯟ ꯍꯥꯏꯔꯝꯃꯣ ꯍꯥꯏ ꯍꯦꯄꯤ ꯔꯃꯥꯗꯟ ꯑꯟꯖꯂꯤ